असुमना फिल्म की मखा तारकपदा थोक्रिबा थौदोक अदुगी मरमदा न्यूज़ता पाव मयाम अमा हाबलकलमी सोमदना कबीरना फारिबा मखोय मरीदु जगा अमदा पूरगा लाक्लमी अदुगा योलीना पुनसिनुना थमलमी कबीरना फर्दी अमसुंग रोकी की मनाक्ता संगदुना पाखतकनो अई नखोयबु हालोय अई नखोयना वाना खांगदुना लैबदु येंगबा पामी अईना वाना खांगपा अदुमना अदुगा प्रियादो ओनसिन्दुना अइंगोंदा ख्वाइदगी हेना मिनंबा पीबदी नंगननी असुमना मिसादा अमुक ओनसिन्दुना अइखोयना हाइनरिबा असिदी अइ लीगेसे नंग सियंगी वादी खंगलंगनीदना अनौबा येगनबा हाइबसिदी अयामना अरीबा मरुप ओय अदुगा अइखोयसु अदुगुलुंबा अरीबा मरुपनी अमना अमगिदमक्ता थवाई लौबुसु ngami थवाई पीबसु ngami असुमना सही तेरेकी ममांगी फ्लाशबैक अमा तौरकलमी मफम अमदा मयाम पार्टी तौबा सिन अमा उलगलमी रोकी अमसुंग फर्दीना लैरिबा मफम अदु कबीर अदु चंगलमी यूके की सिटीजन ओनबदगी अइखोयबु काउखरब्रा नंग नहांदगी कदाइदा लैरुरगे हाइना हंगलगलमी कबीरना नोक्तुना हारिबा अदु खुमदबिदा इंडियागी जवाल सिंगचे हौजिक्ति जवाल जाम ओइरमद्रे अदुगा कंग्रेचुलेशन बड़े मियान नंगी एंगेजमेंट की दमक्ता असुमना हाइनरिंगैगी तंजा असिदा कोलोनेल आजाद अदु चंगलमी फर्दीना करिगुंबा सार अइखोय अहुम असि सिफमदा लैरबदी सार नंग कना हाना कनगनी हंगलमी आजादना नोक्तुना नंगदी कलरोय हाइरकलमी फर्दीना मरमदी करिगिनो सार हाइना हंगलमी आजादना नुपीगी वखलदी नंगदी हानदगी लुप्तुना लैरे अदुना कनबा ngamlaroy हाइरकलमी अदुगा कबीर अदु पुथोक्तुना सत्खिरमी असुमना पार्टी लोइसिलकपदा कबीर की लेप्ता प्रिया फर्दी रोकी अमसुंग कबीर मसामक यावना लाक्लमी फर्दीना मनुंगी दृश्य अदु उरबा मतमदा कबीरदा करिनो मसी हंगलकलमी प्रियाना मसीनी कबीरना इंडिया की प्रोसेस की दमक्ता ड्रीम प्रोजेक्ट ओइना पाइखलिबसी कबीरना प्रियादो ओनसिन्दुना मसी सिंग असि नंग अमसुंग आईएसडीओ की मतेंग यावदना ngamloi हाइरकलमी रोकीना नंगना तौगे खलिबसी करिनो हाइना हंगलकलमी कबीरना हयेंसी आइगी प्रेजेंटेशन मसीना इंडियन फोर्सेस सिंगी मतम चुपदा अहोंग मसक अमदी होंगहलगनी असुमना मथंगी नुमिता नॉर्दर्न वैली की बेस्ता प्रियाना प्रेजेंटेशन पिरमी अदु लोइरबा मतुंगदा कबीरना आजाद सारना आइबु इंडियन फोर्सेस की दमक करिगुंबा अमा तौनबगी दमक इंस्पायर तौबिरमी मधुगी प्रोग्राम अदु ngasi aina mayamda present tawjagani haina hairaqlami program adudi soldier x masini priyana makhatana indian forces ki mafamda makhal kayagi tax missile amasung aircrafts like adubu forces haibasi khulaina natte oigadori basi soldier singnani laibak thiba lan singda aikoigi soldier kayamarum ama thawai kathokli aduga masigi maramda aikoi karimata tawba ngamde hairami कबीरना अइना आइगी साइंस की मखा पोना वासक अमा तौरी मदुदी ngasi haiba numit asidagi indiana mahaki soldier amata sieloi haibasini masigi thagat pasi ai cloning asida pizari clone hariba asi ahingba photocopy amani masigi aikoina mi amagi dna loduna sab manana semba aduni masigi technology asi aikoigi company zero gravity da puthokpa ngamle मरम असिना अखोई हौजिक मियोइबगी क्लोन सेंबा ngamnani asumna कैप्टन फर्दी अमसुंग कैप्टन रोकीबु स्टेज तक कौखलमी असुमना चिप अमदा फर्दी अमसुंग रोकीगी डीएनए लौरमी अदुगी मतुंगदा प्रोजेक्टर ओइना मबानिगी क्लोन अनि सेमगलई अदुगा तौबा ngamba अदु उत्पा ngamba ओइना मखल सुना थोलगलमी अदुगा मखाताना मांगना हाइरई मसिगी क्लोन असि सीबा नाइरोय अदुगी मतुंगदा महांगना क्लोनसिंग अदुदा कमांड तौदुना नोमै काहल्लमी अदुगा हाइरमी मसिगी क्लोनसिंग असि मी अमना कमांड तौबा यागनी मदुदा मयाम अदु ngangnarami असुमना मीटिंग अदु लोइसिन्दुना मयाम अदु लोइना थोखिरमी मयाम अदु थोखरबा मतुंगदा प्रियाना कबीरदा मसिगी वासी अखोइदा लोसिलिबा करिगिनो हाई कमांड मसि कैदुनुंगदा एप्रूव तरोक्लोइ हाइरकलमी कबीरना मसिगी वाफम असि soldier x ta unique oihaliबसी करिगी यारोइदोरिबनो असुमना नुपा अमा चंगलतुना मखोइ मरीबु colonel आजाद की कादा कौरमी असुमना colonel आजाद की कादा
Army General na Kabirda nangi project adu terminate tawkho madu aikhoi pamde hairak Kabirna karigino hanglak Colonel Azana aikhoi Indian forces sing asi mayamgi forces singa yengnabada unique ohelibasi aikhoi gi mibu nungsiba ngamba asini aduga langi matamda phau sidawraba yengnaba phawbada ising pithapa ngamba asini adugumba soldier lawdabi nangi clone adu lawrabadi aikhoi malem asida mayanga manarani masigi clone asigi control asi sarnangna paigadabani aina proof pikhraba aduna masida mistake amata yawde maduda Azana traitor adu ai oiramlabadi kari thokani Kabirna hayeng kari thokani kibagidamak aikhoi haujik achumba tawbadi lepa yadedana Azana nangna yaningdrabadi board ama tawsi haiduna mayamda magi project asi makha tana chathaningba miyosing adu khut thangalu haina hairami maduda kana amata thangalamde aduga terminate tawba pamba miyosing amuk khut thangalu haibada phadi amasung roki yauna pulap thangalai Azana terminate tawro hairami Kabirna masigi project ase college ki project nati masigi project asida aina sahi 10 mangkhrabani aduga nangna masi shutdown tawro hairiba aigi soldier X ase perfect kyam oi haibasi nakoi khangdabra masina future oirakadoribani asumna ingda lakadaba khudingmak thengnagadoriba asumna sogatuna problem si aigi soldier X nate nakoi gi wakhaldani Azana karigumba khudong thiba matamda ainangi soldier X tu tharoi aigi soldier anisi oina thagani haiduna phadi amasung roki da makut thilami makoina order follow tawde haijarabasu nakoina makoigi minungsibudi yonde asumna Kabirna sauduna Azad ki manakta chenseli maduda phadi amasung rokina maningdagi chingduna pharami aduga Azana hayeng phaugi manungda nangna karigumba nangi project adu terminate tawdaba taragadi nangi company gi mayokta action lokhatkani hairami aduga mathangi sinda Kabir gi lepta Kabir adu yamna sauna lerami maduda Priyana karibi habiano haina hanglaknami Kabirna makhoi masi yamna lale makoina masi aingonda tawba yade makhoi asi yamna soire masi haiduna mana mahaka thabak tawminariba sing aduda thokiba tawdusing adu loina lirami mayam adusu yamna saurami aduga project adubu Kabirna ngasi loisingadabani masigi nungdang simaktada loisingadabani aduga masigi project asi ai maikhoigi yeknaba country singda pigani madutada makoina aigi soldier X ki power khanggadabani thoiba tawdusing adu Priyana video lona namduna Colonel Azad khoida tharaklami madu ubada Fardina mahaki project asi loisandringaida thinghaudrabadi mahakna soldier X asi aikhoigi yeknaba country singda yonkiba tholaba war sodena leigani hairami madudagi Colonel Azana Kabirbu thinglunaba haikhirami mabu hingna trial gi damakta purau haikhirami asumna somda Kabirsu mahaki soldier singda leiriba facility sing adu sil tawduna layu hairami aduga changlakpa mi singbu sinaba kapu haina haiduna makoibu order tawduna thadokkhirami aduga mana clone adubu semba loinanaba tawrami matam aduda phadi amasung roki changlokna Kabirgi soldier sing adubu hatpa horaklami asumna torokpa asida nupa amana Kabirgi manakta changlaktuna makoi lakle haiduna hairami somda Priya adusu soldier sing adubu hatpada mateng panglami aduga leiriba leki pochai sing adusu thugairami Kabirsu somda mahaki soldier na thoksi haiba yaramde 20% adu loisingini haiduna leirami Priyana Kabirgi main chamber gi mamangda leiduna phadi amasung roki da Kabirgi location hairami matang aduda Priya adu Kabirgi lanmi amanap phajin khirami roki amasung phadi su Kabirna leiriba lep aduda changlagi asumna leiramliba miyosing adu loina hakhirami somda Kabirna Priyada nomai namduna roki amasung phadi bu kauraklami aina khoida offer ama pigi nakoigi talent amasung aigi loksing asi punsilaga kari kari tawba yai haibado khalu rokina aikhoiga nanga leinariba mari asi maruki marini madudagi henba aikhoina seliba fizol amasung aikhoigi leibak asina lei phadina aduga masigi mari asigi damak aikhoi thawai thaba phawba ngami thawai lobu sungami khoina hojik leliba si
khoi amasung aikhoigi leibaki maraktani maduna marup ama oina hairibasini nang haujimak surrender tau kabirna nuktuna nekhoigi leibak asina nakhoida karipi sigi thamoi sengba asi tolop amasung quarter asira adubu aigi masigi technology asigi damak malengi leibak singna billion pigi hairibani aduna aikhoi pullaga India amasung malem asi leibak sing asibu control tauba ngangmadoribani asumna phardina kabirna hairiba wasing adu taduna masigi mi asi gyan tadre haiduna nomai kaptuna hatkirami na kabirbu hingna pharga puru haiba order adu bi makoi anina order indi haiduna court martial tawduna makoi anibu army dagi suspend tawkhirami asumna chalamdaida phardina priyada engagement gi ring piraduna ai hojik luhongba ngamkhiroi hairami asumna present time da laklami kabirna phadi amasung roki da onsinduna nakoi ani ai kamaina hinglamni no haina ngalamba yai numida da nomai kalibado ai nati aigi clone aigi eklabia mag asi aigi clone khakta nate aigi punamak adubu nabani na khre ani laibak phai numid adu aigi eklabia adu 100% loisindabani loisilamba tarabadi nabani mafam adu da loirabani asumna sahi khara asida priyana mahaki loksingna indiana karan karbas ready tawre aduga aina nabanigi DNA lawduna nabanigi clone semba loisille priyana nang masigi lan asi mai pa oi aramba tawba amata ngasi phawba mai pa khidri kabirna priya aina pa kani maram aduna aina mayam asi sida punnaba kauribani sengbadi masi aina hawdokpa natte hawdoklibasi kanano yengu haiduna azatpu punduna thamlibadu ulaklami aduga wari adu hayu hairaklami azana attack torpa adu video adu ubada ai khudaktuda kana oiramgani haibasi khangduna aina makha tadringai kabirna mafamduda nangna aigi inakta laktuna India bu kannaba nijaba laknami jana phadi amasung roki da onsinduna India da karan karbas asi kayam maroi haibasi nabani ne hena khanglibaduni aduna aina mahangna pamnibesi priyanate Bade Miyan Chote Miyan haibasi khangladuna aina onaji haiduna chatpani nokladuna masidani uncle nangna aigi plan ase mai pahalibasi aina pamnibasi makhoi ahum asini ajana noktuna package ki mahutta nangna karigumba atopa oina toramba oirabadi nangi plan ado success oigadabani adubu masigi deal asi accept tawduna nangna nangi punsigi khwaidagi chawba mistake tawri aduna makhoi ani na nangumba mibu kamaina otke haibado nangodu utkani checkmate asumna kabirna azad adu nomaina katuna hatkirami kabirna makhatana aina mahaki wakhal asi hongnaba yamna kanna honarami adubu ngamdri aduna mahaki oina mahak asi oina hongdokhalage khale asumna azad ki clone ulaglami hojikti aigi army sing ready oire asumna makhoi mari pulliba jaga adu mai thagatuna thamlami aduga ngamlabadi nakhoigi leibak asi kanba pamlabadi kallu haiduna pungkun mari piramlaga priya puduna satkhirami phadi roki amasung mirsa adu pulliba adu nathongnaba yamna kanna honarami asuna mafam adu loina tektuna kaikhirami aduga tholoktuna leiriba army sing adu loina hatkhirami asumna tawringai scientist nupi adu su laklami aduga kari thokhrage haina hanglaklami misara aikhoigi azad sarbu kanba ngamhogre hairaklami asumna azad ki asiba hakchang aduga loinana makhoi mari adu India da halaklami asumna war base mafamda rokina defense minister da India na ngasi phawba war mangarak thengnare Pakistan ga marirak China ga amurak madu sing adu India na amatta tawba nate kabirna pamlibasi karan karbas asibu deactivate tawduna India gi rocket thadukuna Pakistan amachung China da hana attack tawba asini maramdi India gi mayokta malem pumba leikhinaba phadina masegi matungda UN na aikhoida section mayam pansilaga aduga aikhoigi economy amasung technology sahi yankhai down salani asumna India asi malengi lebak singi khuyada laklagani makatana sir kabirna magi target asi India khaktanate personal suni asumna chin change tawi
Kabir adu Northern Valley gi besta mahaki army ga loina na laklami aduga Lairamniba army sing adu loina hatpa phaba torami somda minister na kari plan leirige haina hanglaklami scientist nupi aduna sir aikhoi gi ahan bada mafam adu da chatuna karan karbas asi control tawgadabani misara aduga Pakistan amasung China border singda aikhoi gi army sing thadokadabani minister aduna war ari thangna thengnanabgidamakta ready oyu hairaklami asumna makhoi mari adu chopper tongduna laklami chopper manungda plan adugi maramda tanarami Rokina base adugi maramda hairami scientist nupi aduga adudi ai main chamber aduda changduna control toba ngamgani hairaklami mabanigi clone adugi ngaksamda hapnanaba zip amamam piraklami asumna yorpa matamda chopper aduda kabirna army amana rocket kabirgi army amana rocket kapsilalami aduga chopper adu crash torami minister aduna ubada loire mission loire hairaklami officer aduna no sir makhoi ani na lakliba regiment asigi maming lion regiment ni masidagi lakpa soldier sing asi solagan hena mapangan kanba henkali sathi ba henkali asumna ruki amasung phadi adu lami sing adu hatpa horaklami mirsa amasung scientist adu misana lit tawduna man chamber tamna changlakami somdana kabirna priyagi brandagi karan karbas ki control tawraklami mirsana azad ki clone gi manakta changduna fight tawrami aduga scientist nupi aduna system adubu hack tawnaba kanna honarami adubu kabirna control tawkhiba maram oiraga scientist nupi aduna karimta tawba ngamlamde scientist nupi aduna karimta tawba ngamlaroi hairaklami somda kabirna karan karbas adu hangdoklami asumna roki amasung phardigi clone ani adu tholai kabirna wong amasung nabinda call tawduna ready oiri hairaklami asumna phadi amasung roki adu magi clone single loinana fight tawrami adu bukana ba amata phanglamde aduna mabani na onthokna duna phadina roki clone aduda chip adu hapsin narami adu bu chip adu gi kari amata kanaramde aduna scientist aduna makhoi ani buluisin gi hairabadi power plant manakta satuna mabani bu puduna pokai hangadabani maduta da sigani hairaklami phadina misada azati clone adusu thadoru hairaklami asumna ohum adu electric power plant adugi manakta puchinduna loisin khirami kabir adu lab maningda leiduna tholiba thodosing adu yenglami aduga mahaki suite ama lokthokuna SARS torami asumna lab anung aduda roki amasung phadi adu changlai aduga password hairau nangi senpham leitre hairaklami kabirna password adu aini lao lauru lao haiduna locket launch tawnaba batam ama nalami asumna roki amasung phadina kabir phanaba yamna kanna honarami adubu kabir gi suit adugi matengna makhoi anina maithi ba piba ngamlamde adubu aroibada ero amada thinduna hatkirami adubu rocket sing adu launch tawbana han kirami asumna password namduna karan karbas adubu control hallaga tawraga rocket adu kannaba honare asumna rocket sing adu karan karbas ta paisinduna mathakta dum pokhai khirami aduga karan karbas ki manual control adusu scientist nupi aduna loksin khirami asumna somda wong amasung nabinda mission cancel tawnaba call laklami asumna film asi loisin khirami